ngasi numida wairam phongkiba tungan Manipuri se phongsing amasum thokiba thaudo wathoksingdagi maruoibe I pausing khongasaraga Manipur top channel ki maikedi gi myam da thamjagi ahanbada yum thugaibada natana pochai kya manga takalamba thamoishokna yajaningde mega sandra hokiba Mars kuntraga mathuki numidang pung 9 tawa matamda Pezi di enterprises ki investor mayam laklaka karisu khangjadraba ma ki yum thugaira madana tana imung manunggi posai kaya manga takalamba si thamoi sokna nungaijadi asigumba thaudo si investor sing amuk hana thuan biganu haina KS Hays Mega Sandra Kaksing Turel Wang Mada Leibana investor mayam da appeal torokli thaudo sigi matangna mahakna miyam da sengdokladuna haikibada Pezi di enterprises haudoklamba manglem jaw hairiba nupa si maki nupi marida imung manungdi thoknai adubu enterprises asigadi maka karigumba hiram amatada mari lainajate maka mari lainadabanina proof amasum evidence kanana supiba ngamloi karigumba ngamlabadi miyamna pibadandi masana yana laujage haina makhatana phongdorakhi makti samas asibu afaba lambida semningba madi semnabasu Oza ama oina angamba thakta hona duna saruk yazari pamisakni asigumba praja miyamdagi lut tauba huran chinthi gi thaba asida yawgadaba nati haina su phongdorakli mangna makha taraduna haikibada imung manung oibigi marida miyamna makhoigi imung manungda awaba kya piribisi miyoibigi minungsi yengbiduna makhatana pibiragano hauji investor kayagi imung manung wabana kham thengnaba yawre imung manung kaibe kaya yawre habisu khangi Maramasna manglem jauna prinamat electronic media ra phong libasi thengna biragadi athubada thokpiraktuna investor miyamga solution purakna bohona biu maduna trabadi mari mata thoklubadagi makhoidi hingna sibaga samanare haina su phongdorakli makhasa tharakpoina to papaw mana prime minister gi pariksha pe sarsa 2022 manipur da su mahiroi kayana saruk yaduna pangthokre India pumbada lairiba mahiroi singi oina Prime Minister Narendra Modi ga unaduna mahiroi singda exam ga mari leina thengnagadaba khudong sadaba sing kamdawna mai unagani haiba takpibagi pariksha pe sarsa 2022 haina mingthonba interaction program pangthokre India gi kunung Delhi gi Kolkata stadium da Prime Minister Narendra Modi na tungan ba school gi mahiroi kaya interaction program pangthoke thawramadugi sarwama oina Manipur su pariksha Sarsa 2022 ngasi North EOC da lebe Impal Hotel Minister Nongthongba Beren Education Minister Y Kemsan PWD Minister Govidas Konthongzam Education AS ki Commissioner M Hare Krishna amadi Education AS ki Director L Nandakumar ga loinana mahiroi amasung oza kya ga saruk yadra mangtokre thawramadura Prime Minister Narendra Modi na mahiroi sing amadi oza singa interaction program da saruk yaduna mahiroi singna hanglakpa wahang singi pakhom supiki Prime Minister Narendra Modi na phongdokhibada parikya thaba matamda aki tujung leitana oza amadi imung manungi pressure yaudana parikya thagadabne amadi mahiroi singna hangbo wangi pakhom online amadi offline class tobagi matangsu wapum kya thamki ngasi gi thawramaduga mari lainana Minister Nongthongbam Berena phongdokhibada ngasi pangthokliba pariksha pe sarsa si leba taida amata haudoklamdaba mande amasum Prime Minister na piriba wakhalun si mahiroi oza mayam amadi mama mapa oibisingna loksin phamtho e haiki nakalamoramda Jawaharlal Novodaya Vidyalaya Tamenglong dasu pariksha pe sarsa gi thoram pangthokre amasum thawramadura mahiroi amadi makhoigi mama mapa amadi oza singsu saru yakhiari Atopa paw manamo Afghanistan na koi khaktaba Nupa Employee sing office kaba Yahankhidre Afghanistan na Taliban anoba dress code ama hautopaga loinana leba sigi government official singda thabak tawriba Nupa Employee sing koi khaktana office ta lakpa Yahankhidre masigi mathakta makoina office lakpada Western gi fizol sing setlaga lakpa gi athingmusu thamkhre Western gi fizol sing setpagi mahutta Nupa sing makokta tupi natragana kogyet yetpaga loinana Asangba tops amasum trouser setnana bazu khanki Islamic law gi makhat ama khoida nomagi tarurak sanaba matamda player tongna bazu haiki karigumba satnabi sing asibu thugai ba miyoi sing office sangba yahandabagi mathakta Kaptuna Hatpa phaoba yai haina Taliban phongdokre Taliban foreign drama sourcing amasum interaction media sing broadcast tawbiga thingmusu thamli anauba satnabi sing asi hokiba leba popa numitagi satnaba hokre haina pausna sumakhata rakli
Maka satharak poina to papa mana ivam amadi HRA na lenga puthaka papungdorakli extrajudicial education Victim Families Association Manipur IFAM amadi Human Rights Allied HRA anina Armed Forces Special Power 1958 ki makada Assam Nagaland Manipur thamlamba disturbed area status lauthokibabu taram okpuga loinana thakat papungdorakli amadi khongthang asi laingak ki asumba khongthang na herakli wafam asing asi IFAM gi President Renu Takhelamba amadi HRA gi Executive Director Bablu Lutongmo manina khuyek piduna thadorakpa sirol amana phungdorakli sirol aduna makhatana hai 1979 digi 2012 fawgi manungda apaspagi marumda extrajudicial education da laikhidaba documented victim lising amaga sangwa gidamak asumba langla langjin puthokna IFAM amadi HRA na Supreme Court petition thagatuna lakhibani CBI gi Special Investigation Team amabu mangjongna Trima Festi finding laikhraba casing asibu makatana thijinana ba yathang torokhibani masigi manuna Chief Judicial Magistrate sing da report kuntra takiba laikhrabani tungda mara laibising adu police personnel oirambana CRPC gi section 197 gi makada trial sathaduna lakhibani adumainamak mara laibising adu union gi armed personnel ngakta oibana union home ministry na sanction tawriba prosecution sing adu apaspa gi section 6 gi makada na thaiduna lakhibani asiguma case taruk amasu CGM da pikhatkiba laikhrabani laiba asigi khwaidigi marueba investigating agency amana thijinduna matik chaba khudam sangdam piduna extrajudicial killing ni haiba khanglabasu makhata na case sathadana lefanduna lairi wafam asi CGM Imphal West na High Court of Manipur 2021 gi February da refer tawki adumapu asumba pamjaba singdi ngasi su asumba phangma ngamduna lairi maramaduna IFAM amadi HRA na laingak te extrajudicial killing senaba singbu prosecution sanction to hanbiu haina so appeal torakli makasa tarak poina to papaw mana hairo kendra gi MLA Radhesyama minister ohanbiu club handak pangthokiba general election 2022 gi result oina BJP na absolute majority fangduna nongthongbom bere na lusingba BJP gi government ama mai pakna semkhre Manipur gi miyamna biren bu thajaba madi BJP bu nungsibuga loinana Prime Minister Narendra Modi gi asanma miyengda Manipur gi miyamna nungsibiduna tam anirak BJP da lengak sinakhibani khanjai Chief Minister tharaga apunba minister taruk wasak lokre taruk aman April thagi anganba sarukta wasak logodori Haksel gilamda swatharaba mairoisangi fatraba fibam amasu lambi thongi fibam thina soklaba madi yengu da awatpagi awatpana pik thalaba hairo kendrani Manipur gi loiji loya sengba khungang amasuni ahan matam 2017 gi matamdagi planning kya tawiduna hiram khudimak mai pakna bo khona khiba kaya do mai pak pangamna ba international amadi national thakta award kya phangam kraba top qualify oiraba hairo kendra gi MLA thoksum Radhesyamda minister PB duna makna mangjarama manglan awon ba mana ba khunai sakhatpa Manipur ama oiba ngamnabgi damak mari leinaba singda United Club Organization salungpham gi maikedi thokpa sirol amana puning singsilakli Makasa tarak poina ngasi state si goiriba COVID-19 update myam na thamjage ngasi goiriba state sigi positivity rate si myam khanghen hengalaktuna 3.5% da lairi punamiyoi tara ngasi nauna COVID-19 na positive oiba thengnarakre duga apun boina miyoi saniga marfu taruk nauna COVID test tokhi duga miyoi lekhidabagi claim lakte ngasi nauna COVID-19 na positive oiba thengnarakhraba miyoi tara asi Bisnupuri gi ani Sandel digi ama Imphal East dagi ohum Imphal West dagi mari ni puna miyoi tarang ngasi nauna COVID-19 na positive oiba thengnaraklaga aduga ngasi goiriba positivity rate si 3.5% oina lairi makasa tarak poina to papaw khrana medal lawraglaba sanarui ani sekdona taram okre Archery Association of India gi miyeng makhada thasagi kunga mathudigi kunga nipan phawba Jammu Kashmir pangthokiba nifuga mathusuba NTPC Senior National Archery Championship 2020 to Manipur gi saruk yaruba Thobal district gi sanaroi ani Thobal Khetri lekai digi Wangkhem Maleshwari Devina silver ama bronze ama madi Thobal Sarangpati gi TS Hitler na punna goal ohum silver ama phanglafor sanaroi ani bu pungning thogat poina Social Educational and Cultural Development Organization sekdo amadi Khetri lekai Women's Development Association anina kusamnaduna taram opagi thorama mangasi sekdo ground of phangthokre thawram asida team coach oina saruk yaruba
Wangzam Vikas Singhana tungda horokliba iramdam asigi yumbi oigdaba angangsingbu masa mau fanamadi nisagi paktagi nathainanaba sanarabaromda hena pukning singsinabagi apamba phongdoki haina sekdogi secretary tiken thadorokpa sirol amada hairi State si wang bada thokpa atenba pau khrana opposition na Imran Khan pham thadoknaba akan badabi tokre Pakistan gi Prime Minister Imran Khan leba dugi National Parliament minority oibidagi opposition na pham thadoknaba akan badabi tokre Marasida Imran Khan leba dugi makok thongba lanmi singu unaduna general election pangthoknabagi matangna yamna kumna khanakre hari amaramda lanmi gi maikedi opposition singna yanaba ma puraknaba dabi tokhi Hauju phaubada minority taraba Imran Khan pham thadokpa leitri makna makpu sogatpa singa loinana miyam gyopa mifam ama pangthokani hairi sapsana karamba matamda makki mathakta thangatpa no confidence motion khanagadagi haibadu sapsana khangma ngamdri sohari amaramdana Ukraine gi operation Russia gi general tare Yahankhidre Russia na hauju Ukraine na sathariba military operation laikidaba leiwa dugi lanmi gi general tare sure hairi agency gi pau gi patuina general amadi matom da suicide tokibani hauju phaubada leiba dugi general yauna lanmi lising taraga tere ki mathata Yahankhidre hauju sulaiba dugi lanmi sing punsinduna tonganba strategy ama fakhanaba sem sakre haina nato na phongdorakli amaramda operation asina mara moiduna Ukraine da sana thaknabagi awaba kya mayaunare sohiri Makasa tarak poina to papaw mana awang nongpok state ki mafam khradigi apaspa lakthokpada sarmirana harau pa phongdokre haukiba November Englishingani degi Englishingani ga taraka toroki August faw awang nongpok state singdagi draconian law riba Armed Forces Special Power Act 1958 lakthokduna lamdam sigi miyam gi democracy na piba right phanga luhaina machinda ising drop amata thaktana sei taraka torok khongjang sangsingkiba irom sarmilana ngarang Manipur yawn awang nongpok ki state ahungi mafam khradigi ek asi lakthokibada nungaiba madi harawa phungdorakli National paper amaga unabada sarmilana haikibada Special Powers Act asina lamdamasigi miyambu hatningba matamda hatpa yabagi right security personnel singda pirambadu lauthokibasi India da asingba democracy gi saktamadu lakpa haurabani Union's government na lakholakliba khongthang asi democracy bu masak khanglakpani haina phongdokhi Sarmilan English ngani gi November dagi saksa dan ek asibu lokthoknaba honabada Manipur lengakna mahakpu namduna nose feeding tobamadi jail thamduna miyoiba mana Indian constitution gi right fangalu haina satakiba thawongda center amari state ki losing basina wap mamata tabidaduna alakibene haukiba English ngani ga taraka teret ki taramata shuba Manipur Legislative Assembly mikalda People's Represents and Justice Alliance Praja Koba Wakal Manaba Nahakiana Punchilaga Semkiba, political party Sigi Makada, Matamdugi Minister Oikibo, Okram Ibobigi Kendrada, Bot Lep to Nutena Kibere. Matamaduda, Lamdam Sigi Apaspalak Topa Pama Mioikia, Lerabasu Mongona Bot Pirakide. Mahakna bot lep kibadu power paina banati hairaduna mahakna sangchilamba khongjangadu maithire khangbadagi mahak khongjangadu handokibani adubu Manipur Assam amadi Nagaland dagi district kharadagi apaspa lauthokibasi mahaki nungaiba mikup aduni hairaduna center na miyamgi hak amadi punsibu masak khanglakpa haibasi mahakta natana mipung kudimak nungairamgani haiki haina pausina phongdorakli Makasa tarakpoina to papaw mana sahi humfugatere suraba dance academy gi satna kanglon khangdana mahairoi lup amana thugaina buhonaba yaningde Jawaharlal Nehru Manipur Dance Academy JNMDA Imphal gi director oiriba Pukhrambam Bilaspu qualify oidaba matik sadaba director ni haina mahairoi lup aims the moral sibagaloidana thasigi kungamanga Manipur gi governor Laganation memorandum ama pisinduna lan uhana bagi thawong si academy asigi Guru sing artist sing staff amadi mahairoi sing akan mongna kandem tabugaloinana yaning dabu utuna wakat mi fam kre Dance Academy sigi complex ta pangtokpo wakat mi fam aduga mari lainana academy sigi visiting guru na mai rakpam Hemolata na phongdokhibada sai humfugatere suraba Dance Academy sigi oiriba phibam amadi hauji karamba phibam da lairibagi haiba sukhang khangdana atamnana director in charge amabu matik sadabani haina phongdorakliba wafum asi laibak tadaba wafumni culture da jati bijati lining laisongi khenaba matalaiti aims
एम्स की हाइरिबा महैरु लुबसी क्याम कुइरबनो मदि आर्ट एंड कल्चर गी मरमदा क्याम खंगलबगे हंगलदुना हाना पुरम डायरेक्टर न थबक की पोथाखरबा मतुंग इंचार्ज ओइना पुनरबा एकाडेमी की एम्प्लॉई अमसुम मिनिस्ट्री ऑफ कल्चर मदि संगीत नाटक एकाडेमी न्यू दिल्ली ना बिलासपु हाबलकपनि थवोंग असि हानदगी सनरक नियम नि हाइरदुना एम्स ना हिरमसिदा हेना खंगलगदि दिल्ली दा लेबा संगीत नाटक एकाडेमी की थपुबसिंग उनगदबनि संगीत नाटक एकाडेमी की रेगुलर चेयरमैन नत्रगना वाइस चेयरमैन अमदि सेक्रेटरी लेथ्रे जनरल काउंसिल न नौना सेमलबा मतुंग हाइरिबा मियोइसिंग असि मसाना लेजगदबनि पी बिलासना एकाडेमी असिबु चाखोटनबा थबक क्या पाइखली हाना महिरोइ चामग हुमफुखक लेरमबदु मागना कन होनदुना महिरोइ सत्रुग्रोम मिंगचनबा याहनख्रे मसिगी मतक तुंगान तुंगान फेस्टिवल क्या सिंदुना महिरोइ अमदि वजासिंगी थबक माइ पाकना संगसिलाली आर्टिस्टसिंगी सोलो डांस फेस्टिवल ट्राइबल डांस नट संकीर्तन फेस्टिवल रास लीला नसुम फेस्टिवल क्या पांथोक्तुना वजा अमदि महिरोइ सिंगी प्रोडक्शन लेप्तनसु फुथोकली अमसुम फिबम असिदा करीमत खंगदब लुफ अमना सिंथानिंगे ओइरबा जेन मणिपुर डांस एकाडेमी बु मिंगस थियननबा मदि लेबा मसा तादब मोंग तरकलिबा थवोंग सि एकाडेमी असिबु सिंकुप साना थुगाइनबा थवोंगनि मतुंगदा नुंग्योएबा मसक सिंखंगना पाउक्सीदा लान उहनबा याबा थवोंग सिंग सथरक्तनबसु अपील तौखि मखा सथरकपु ओइना मसुम लोइसलकपु ओइना तोप मरुएबा पाउखरगा म्यामना फिजगी म्याम लोइफो मियेंग तामिनसि पोट योनफम लेत्रबसु टेम्पररी मार्केट ती हांगना लेरी लमदम असिदा खुंदारिबा मितैसिंगी ख्वाइदिगी चाउबा सही हौबु नुमित सजिबुगी नोंग पानबा अमदि सजिबुगी तरागा हमदोइनि पानबा गौरगी सेरावबु कुमैग मरी लेनना सिजनगदबा पोचा योनगदबा इमाइ बेल सिंगनै इम्फाल मयोलगी खुइरंबल कैथेलगी नागयेता पोट योलबसु साबा लोइखरबा टेम्पररी मार्केट ती मणिपुर लेंगाकना ngasi फावबा संगाबिदबना मरम ओइरगा इहांग हांगना थमली इंग्लिश सिंगनिगा तरागा मपन साबा हौखिबगा लोइनना साबा लोइरबा नौबा कैथेल असिदा हाना स्ट्रीट वेंडर फमजरंबा इमाइ बेल सिंगना सजिबु सेरावबगा मरी लेनना पोट योननबा होटनरुबदा थासिगी कुंथ्रादा पोट योनबि अमदि स्ट्रीट फंबा इमाइ बेल सिंगा मुकनबा थोखिबनि नुमित अदुदा पुलिसना इरांग लाक्सिननबा होनबदा टियर गैस कापदा अहलमा वान थरक्तुना लेकनखिबा लेरबनि साब लोइरबा कैथेल अमा करिगिदमक सही अहुमलोम हेना पोट योलहंददुना थमलिबनो हाइबसि लमदमसिगी तुंगान तुंगानबा सेक्शनदगी हंबु वो हंगोना हंगनरकली हौजु पालिब लेंगा सिगी चिफ मिनिस्टरना कैथेल फंबि इमाइबेल सिंगु नुंगसिनामदि चखोटनबा होनबा पामबगी खुदम क्या मियामना थेंगनखरबने मांगना अनिरक सुबा तामगी चिफ मिनिस्टर ओइबगा मरी लेनना खोइरंबा कैथेलदा पोट फमफमनिबे इमाइबेल सिंगा चाना थंगनबा पोटलम सिंग येंथोखिबा मियामना निंगसिंगबिरमगनि नकल मरोमदा करिगिदमक पोट फमफमनबा मफम लेत्रब स्ट्रीट वेंडर सिंगे अनौबा कैथेलसी ngasi फावबा संगादुन इमा खुसिनदबसी करिगिनो हंगनरकली हाइनसु पाउसना मखाताना फोंदोरकली तेंतंग नातो पापाव मन आरके सनायाय में लेखिदबदा अमुकोना अवाबा फोंदोरकली ऑल कम्युनिटी डेवलपमेंट ऑर्गेनाइजेशन मोरे अकोदोमगी फाउंडर प्रेसिडेंट ओइने थौपुरम राजकुमार सनायाय में सिंगा से हुमफुग मंगाना ममांग था मार्च कुनग मापंदा मासागी अनाबा मन मरमोइदुना खंगहौदुना लेखिदबद ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको पोइरै लैमरोल मैरापाइबी अपुन मणिपुर अमदि ऑल मणिपुर वुमेन्स वॉलंटरी एसोसिएशन ना थमोय सोना नुंगाइतब अमदि अवाबा फोंदोक्सरी हाइन अमुकोगी सेक्रेटरी पब्लिसिटी ना थादोरकपा सिरोल अमन हाइरि लेखिद्रब राजकुमार सनायायमा थोइदो हिंदोकना मरैबाक मरमनगिदमक हनबा लेतबा थौनाग लोइनना चेन चोंगलंबा अचंग मिसा अमनि मांगना हिंगलिगी मतमना अपुनबा मणिपुर अमगी सकतम सगनबा होनबदा मोरे एरियादा पुन्ना खुंदामिनरिबा तुंगान तुंगानबा कंगलुपसिंगी लुसिंगबसिंग पुनसिनदुना थवाई क्या पांथोक्लमी मांगना इनखलक्लिबा नहारोल सिंगी येफा थौरांगिदमक यंग बॉयज क्लब मोरे लिंखतपदा चावरबा थौदांग लौबदा नतना मोरे मियामगिदमक सिटीजन वेलफेयर क्लब मोरे लिंखतपदा सरुक यादुना सको थौरांगी थबक क्या सरुक यारमखि हाइनसु पाउसना फोंदोरकली मखासा थरकपोइना मसुम लोइसलकपोइना तोप फाव मनमो लिसि प्रियाना लुसिंगदुना मणिपुरसु ग्लोबल क्लाइमेट स्ट्राइक पांथोखरे मालेमगी सकनाइरबी इन्वायरमेंटल अमदि क्लाइमेट एक्टिविस्ट लिसिप्रिया कंगुजमन लुसिंगदुना ngasi मणिपुर हानबोइना ख्वाइदिगी चाउबा मणिपुर वारिद लीदुन लेहरगदबा ग्लोबल स्ट्राइक ngasi केम ब्लूमिंग स्कूल खंगबोकी लंपाक तोंगान तोंगान मफमदगी लाकपा महिरोइ सिंगना सरुक यादुना पांथोखरे मांगना सरुक यारिबि सिंगदा मालेमगी लुसिंग सिंगना अथुबा मतमदा मालेमगी काइथरगिबा अकोइबिगी फिबम असि
kanna akan bi ihok sangsinba matam oire haikre thauram duda KM Broming School gi chairman Major Mangang amadi environment bu nungsijaba lisipriya kangujamu sogatpa miyoi lising kyarna laktuna apun bagi kulau kya longminaki malem gi lusingba singna akoi bigi phibam bu kangani haiduna wasakhraga tawdaba kya da pianaba phungdoki tungan ba play card sing paiduna angang sing aduna makhoisu malem gi iho sida saruk yari haibadu utki haina pawsina makhatana phungdorakli Lisipriya na haikibada aihaki manglan ama leijai madudi lambi sorokta maikhu thokpa gari sing yamna thobgi mohta aikoina cycle hena thorakpa coal power plant singi mohta solar power plant singna mohut sinba amadi malemda lairiba hingba khudima afaba nuksit sor honba fangjaba aruba ising thakpa fangjaba amadi taru tanan malem amadi hingba sini mahakna makhatana haikibada afaba ising nungsit malem amadi hingba haibasi ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯔꯥꯏꯠꯅꯤ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ